Meghalaya State ki East Khasi Hills ki manung chana leiba Sela Bholaganj block hairiba mafam aduda Meitei ki yumnak kunmathoi ki mioi chama kunromna khundaduna wana Shillongdagi makha pangna Cherrapunji fautuna kilometer merfudra nipan rom chatlaga Bangladesh border ka nakna leiba mafam aduda kilometer tarit ongi akoibada Isamuti Koilaghat Bairong Bholaganj Khurikhal amadi Naya Basti hairiba mafam sing asida India macha ama oibagi khudongchadaba amatta phangdana Meitei singna wana hinghori Society Registered Act Meghalaya gi makhada chahi asiga October thada register body amoina semkiba Bholaganj Meitei Development Society gi General Secretary Khongban Tabam Kulajit na phongdorapada Meitei singasi lisingama chamapan nemfuga pan gi Indo-Pakistan lan amadi lisingama chamapan hundramathui gi Bangladesh gi lan mamangdagi mafam sida khundaduna laklabani matamamada yumnak chahum chamri rom khundaduna mioi lising ani lising ahum rom khundarambadu hojikti yumnak kunmathoi gi mioi cham kun rom tamak ngaire mafam sing asida class 10 pass to ba mioi taruk tagi hena leitri sarkar gi thabak to ba mioi amata yaudri makhoi gi hingbagi lambi asi sengpak saba nung thugaiba amadi nung honbana maru oiba sinpham oiri amaromda Indian macha ama oibagi chapchaba hingbagi hakphao ba phangdri bot thadabagi hakphao ba mioi tara rom tamak ayaba pidi haina phongdorakli hujikti khudongchadaba mayam kongai ma leyaba Meghalaya government na khoi voting right pidaba refugee ki status to hujibak thambiriyaba voting right pidaba adugagi ration card pidaba adugagi government ki scheme haibada job card na chingba adugumba facility amabo khoi se thangdeyaba voter ID card apply to ningasu document do leitabani na moina khoi bu che chang do pidabani na residential certificate haiba jaha kaino current ki bill haiba che chang do di su de bani na khoi chatlaga ada apply to bangam deaba karigina ba moina khoi bu pi deaba khoi na chatpada voter ID kaino ki residential ki damakta certificate ama pi waina haiba da chatpada moina khoi ja pirak deaba sarda sinsina khoi ja pirak deaba aduna ada chalaga khoi na apply to bangam de huji ba bo khoi kaino ki Indian citizen ki phangba da right to huji ba bo khoi phangdi asise karigino aibada jamna thamoi khoi jamna thamoi sokte khoi jamna thamoi da jamna pendaba jamna lei asi ken phangdabagi maramsi karigina khoi refugee khoi je Indian sunat natara asongi sunatare karigino khoi je identity le sum leitare adu minus thamoi da pendaba ma jamna leiyaba Bholaganj Meitei Development Society ki member amana phongdorapada Khasi singna Manipur da leiba matamda phangliba khudongchaba singadu makhoisu Meghalaya sarkar na pihanninge hari Manipur da leiriba Khasi na Manipur lamda leiba maga voting right puno phangbanga ma khoi ji phangbagi hak lei khoi ji India nama neba India nama haga se egi right se ei pambo wa neba ei Khasi patte aiba na de Khasi ichina da nungsi ba se pami nungsi ba se pami ba sabku ji manama jati man nungsi ba se pami ei manipuri punumak dai hani ba egi right se punumak dai ni ba mitin pinama otabada jumpan bada magi hujik ana mamang ada harmi kariya residence certificate hama harmi huji residence certificate pide bene huji voter ID card thire huji hospital da pokpa dar voter ID card thire karen le raga harne chakcha bagi tumto ek card sum thok ta hargani okoi kara jetuina ba okoi to birudda kaino ba okoi mi netro ba egi right to pam bawani ba ei south manipur sem gi abu sunate district tamba abu sunate o sab kuch manaba jati man nungsi ba se pam bawani aise bi da phongbang motom daga ba chan okoi action lak padar di misi जिम्मेदारी से kana ludri ba kana ludri misi जिम्मेदारी से सरदार हेडमैन ना खंद मेघालय सरकार ना लोबता tam ahum lag mikhal da bot thada khraba matungda maming taktak pi khraba bot thada ba phangdraba Meitei ahal lamana nungaitaba phongdorakli ahamada akoi gi bot ki phangama akoi ahum lag mai thajayam thajarame 71 dagi akoi gi mingji kakkai ngasi yobaki akoi butal list ga akoi minati na moi register di mudadi akoi mingji lei yo ngasi yobaki akoi bu lokat pi isa isu mayamna bunga enjen na akoi bu kanna ma kunabi akoi butal list hangaja hangoida masung akoi Indian citizen oina leraga masi chahi humutara mafu suraga karigi chano ngasi akoi hana piramaga huji phangdri basi masi maram ji ga akoi ketang pam
अवाब क्या खांगलिबा हिंगबगी हक फावबा निंगथीना फंगद्रबा डेमोक्रेसी चटप लेबाकता मिखलदा भोट थादबगी हक फावबा फंगद्रबा लमदम अदुदा लेहौरिबा मैतेई इसिल इनाउ सिंगना मणिपुर सरकार अमदी मणिपुर मियामगी थौजालगी मिटेंग नायहौरि मणिपुर गवर्नमेंट ना करिगुम मतेंग खितंग पांगबीदना अखोई मोइगी मेघालय गवर्नमेंट का मणिपुर गवर्नमेंट का गवर्नमेंट टू गवर्नमेंट वारी सानाना सिया स्वाई सिगा लेरिबा अखोई खुन मरी से खुन मरी सिदा करिगी वोटिंग राइट पीदबनो करिगी मोइना गवर्नमेंट की फैसिलिटी मयाम लापसिंग दो करिगी मोइना पीदरिनो कनो मेघालय गवर्नमेंट ना असिसे फंगबम थोई होय अखोई फंगबम तो असिसे मणिपुर गवर्नमेंट ना खरा अखोई लेरिबा कांगलुप सिंसिबु खरा मतेंग पांगबिना चे चांग पुनमक टीवी गई दमकता है रिक्वेस्ट तो करी मणिपुर गवर्नमेंट खंगे मणिपुर दे लेरिबा संस्थान पुनमक दai हानि मणिपुरी पुनमक हानि मणिपुर दा लेरिबा खासी पुनमक फैसिलिटी फंगबा तारबी ओखोना करी फंगोइदना